IRABOT Foundation THOUBAL branch silaga ngasi Urea Har bag chamri ga kun Leingak Leppa Mamal Da Loumi singda Yenthok-Pagi Thouram ama IRABOT Foundation THOUBAL branch ki SANGLEN da Pangthok-Khre Thouram adu da IRABOT Foundation THOUBAL branch ki advisor sing Dr. KS Akoisana amasung Thokchom Ragumani Sarukyaki Dr. Akoisana na Loumi singda matam chana Urea Har fanghan bibagi damak DAO THOUBAL Thongam Joy Prakash Puthagatpa wafam kya thamki mahanga Loumi singda pothok chathok hena puthokna ba anauba lawubagi technique kaya su araiba mawngda takpi tambiki foundation asigi secretary and Sam Kesor singna phongdokibada lamdam asida nong leptana churakpana amadi lekai da iram khonglam khongbal singna matik chadabadagi matam amade hekta ising ichau mayokna bagi phibam da lakli masida mari leinaba department singna lokhatfam thokpa thabak sing lokhat piu IRABOT Foundation THOUBAL branch ta Loumi singidamak paikhat payaba thabak kaya paikhat lagan haiba wafam su mahangna thamki